Hmar community bu ijat sokhatnaba honnakiba thawong yaningde. Maitai Airlines amasung thadau inpi na any Kuki tribe asi Manipur gi ST list gi lauthokadabani haina Bharat Sarkar gi Ministry of Travel Affairs ta memorandum pisinduna taksin kiba wafam adubu mapung phana saugali haina phongdokkiba wafam adu Hmar community bu ijat sokhatnaba amasung anemba thaki thawong ni haina Hmar Inpui General Headquarters na thadorokpa cherol amana hairi cherol asina makhata na hairibana handak Hmar community bu Mingchat thiannaba aranba propaganda sandorakhiba si yamna hakchina lawi Maitai Airlines amasung thadau inpi Manipur na any Kuki tribe pu ST list gi lauthoknaba pisinkiba memorandum adubu Hmar talangbal na mapung phana saugali haina sakhangdaba WhatsApp channel amana circulate tawrakhiba adu yamna daita yaudaba thawongni Hmar talangbal kauba Boss organization amana India Today any other report tawkhiba adu political motivate amaga loinana chathakibani Hmar Inpui na sigumba khongthang sing asida sogot palaiti makhata na su kanagumba akaknaba community amagi sigumba agenda da sogot pagi wafam leite lub asina collective political appearance adugi damakta khongpham chena lepi aranba yumfam yaudaba propaganda singda Hmar Inpui gi maming sizinaba yaroi asigumba aranba pau kaya WhatsApp group campaign chathaduna sandokliba group na tragala nai miyoi singna siguma thawong sing asi makhata na tawdana ba khangali haidi gari huranba phare Thawbal district Lilong Hangam Thabidagi Gari Huranba BM Ajit Hasmir Miyoi amangarang Manipur Police na higong machugi registration number yaudaba Honda Activa amaga kona na fagatkhre amarom da sankhai thumkhai kaya da chenabani haiba miyoi amasu Lilong Hangam Thabidagi fagat pangamkhre farba miyoi adudi Hayal Lobuk Mayai Lekai Mohammad Slam Khan Elias Atappa Kudngamapan ni Haidi Irana says fair Hwre Irana says fair gi kanglon thugai duna attack kaya leptana chatharakle haina Israel na maral sikre Leibau panumikayu angan badagi hauna Israel amasung Iran gi marakta says fair chanaba Hwre haina phongdokhraba matungda Israel gi defense minister Israel Kas na hai says fair gi kanglon ngang na chatpa ngamdraba Tehran gi maruoiba mafam singda misal kapsen duna chathanaba military gi magok thongba luchingba singda yathang pikre Amarom da Yemen gi Houthi group na Israel na makhata ba military operation chathakigani haina lauthokre US President Donald Trump na Iran amadi Israel gi marakta ceasefire agreement lauthokraba matungda Houthi political bureau gi member Mohammad al-Bukhaiti na social media platform X sa thagalakba warol aman hai United States na ceasefire gi wafam yanaba purakle haina lauthokraba so group asina Israel gi mathakta makhata na military operation chathanaba firef lawre Gazada Israel na chathariba miyot minegi thawong sing leptriba fawba makhata na military operation chathakigani haiki Sima sahani gi miyato chenaba khudimak chamana badandi pigadabani JC Hokibadang kunmathoi amasung kungani thoi gi lonaba ahingda kaikhu maning lekaidagi Sima sahani kauba nupi ama mapuroi bana mangaksamda thangna lenduna hatli haiba thawdo aduga mari lainana ngasi Khergaon da leiba A Jalal High School da CSO singi makok thongba luchingba sing yauna miyam gi oiba mifam ama pangthokre Loinana tungan ba waref kaya su laukre mifam aduga mari lainana JC gi convener SE Malik na haikibada Sima sahani miyat asi mahaki mapuroi ba MD Mazibur Rahman khaktana hatkiba nate miyat asida topa miyoi kharasu yawi haibai khudam changdam laire maram aduna miyat asiga mari lainana police na laikhidrabagi mapuroi ba khaktamak faraga case asi loishinba yaroi miyat asigi aronba pandam ama soidena leiramgani haibasi mayek senglaba wafamni maram aduna miyat asida chenariba miyoi khudingmak Amatta khaktana fagadabani loinana makoi sing adusu maralgi matungina ahakpadandi pigadamani mihara sida chenariba mapuroiba khaktamak taisilaga atopasing kanthoklega chatpa yaroi demand sing asi fangdriba fawbada JC na Sima sahani gi thawai yaudaba hakchang lokhiroi miyamga loinana hena kanma khungjang kaya changsilakpasu yai haina phongdoki pambaina luchingba UNLF ki kedar taret pipak pro ki kedar ama police na fare lenga ki makhada thabak toriba official singda aki khangpo handuna sel khaiba madi thika lobada chenabani haiba pambaina luchingba UNLF ki mioi taret Manipur police ki kangbu amana ngarang imphal gi babu para manungdagi fagat pangamkhre Manipur Police Control Room dagi thadorok pacherol amagi matungina fagalaba mioi sing adudi konthawjam Opendro Singh nifuga humdoi Elias Ibom chalai famna mongsangai awang leikai Tokpam Tomcha Singh Yankhai Manga Leifam na Wangkai Tokpam Laikai Amadi Kaithelakpam Sarat Chandra Mangang Yankhai Humdoi Khurai Soibam Laikai Ahongai Leirak Tagini Police na makoi humdagi magazine aniga konana 9mm gi pistol ani 9mm gi nomai maru nipan .31 gi pistol ama maru mari yawba magazine ama mobile handset mari wallet ama sel oina lupa lising hunga chanipan Aadhaar card amasung scooty ama fagat pangamle hari marak sida state amaga atopa state amaga gi marakta lona Kuso khulai kaya puthok pusin tawbani haiba miyoi mari Manipur Police na ngarang Imphal manungdagi masing yamnaba khulai kaya ga loina na fagat pangamkhre Police na fagalaba miyoi sing adudi
Pambaina luchingba UNLF ki member thangmaibandagi sinam somendro maitei nifugu humdo Elias Pankhai nongmaibung ayang palidagi lanchenba nongthongba kunga mari singzamai chirom laikai RK Avothe kuntraga humdo amasung kongpal mutum laikai Biswana Thokchom kunga mathoini makoi mari dagi police na 9mm gi Smith and Wesson pistol aniga magazine ahum nongmai maru round 34 maru taraga mangaga konaba 9mm gi 6 sor pistol ama magazine aniga loina ba Glock 19 pistol ama JD Taurus pistol 7.65 mm gi pistol ama Falcon Kale 7.62 mm gi pistol ama .32 mm gi Colt Tech pistol ama Beretta pistol ama .32 mm gi maru chamaga yankhiga mapan mobile phone ahum wireless handset mariga konana fagat pangamle hairi amarom the security forces na thodam Jackson Singh ni fugani thoi Elias John Elias Hemjit kawa Imphal West district ki Singzamai police station na konba Liwa road ahong sangbam laikai dagi Pripak Pro gi active member ni haiba mioi ama farba mioi adudagi Airtel gi sim card yawba amasung Aadhaar card ama fangle haina police dagi thadorokba report amana fongdokli Center gi luchingba amana yumfam yawdaba wafam kaya hairabasu tumina sum laithokadra Leibang miyam gi damakta khanba lenga ama Manipur da lingduna lenga adugi afaba lenga longgi makhada Manipur miyam ingtap na hingba pami adubu Manipur da no balenga ama lingna balaifam thokpa MLA masing suna leirabasu ngasi fawba lenga ama semba ngamdana leiriba asi khwaidagi ngakpa haibadu oire ano balenga ama semba ngamdrabasu miyam gi mihut oiriba MLA singda bar sangbidana piriba mathau mangam adu mapung fana pangthokpa ngamdaba MLA sing oibanani haibada haimanba thokloi haina khali aduga anauba lenga ama semba ngamdaba asigi mari leinana Union Home Minister Misana Fongdokiba wafam haibadi maiteiga kuki yanaba puraktriba fawba anauba lengak semba wagani haibasi sunaina famthoi Amisana Fongdokiba wafam asigi matangda miyangi miut oiriba ikhoigi MLA singna kariguma wafam mata fongdoktana leiribasi karigino maitei amadi kuki ga yengthina ribasi karidagi horakhibano kari maramdagi no haiba adu Bharat lengakna mayek sena khanglibani Manipur da thokli balana si Myanmar dagi ain kaina Manipur da changlakpa illegal immigrant Kuki singna Manipur niyom kaina leishinduna makhoi gi oiba Kuki len ama semnaba honarakpadagi lana si horakhibani hiramasigi matangda Bharat lengana mayek sengna khanglabasu ngasi fawba Manipur thugaina ba honariba Kuki terrorist sing asi maithiba pidana free thadokuna thambadagi haujik fawba lana si loishinba ngamdana leirakhibani oiriba fiba masina takpadi Manipur ge apun masaktam thugaina ba honaragliba terrorist ki saklon lauduna mihal mipun kaya leptana chatharagliba Kuki terrorist sing asi asum yokhatuna thamlaga Manipur thokli balana si loishinduna Manipur miyam awabagi pakta irang na handuna thamnaba Bharat lengakna honabani haibada haimanba thokloi haina khali Manipur thokli balana sina maram oiraga maniyamgi oina leramba lenga adugi mahota hojek PR lengak sasan thamjin khibani adubu assembly animation suspension da thambanina anauba lenga ama semnaba haibadu yai adubu BJP gi oina leiriba MLA sing asina anauba lenga ama semnaba MLA masing suna leiraba su lengak semba ngamdana lei aduga BJP gi center gi luchingba singna su Manipur gi BJP gi MLA sing asi ama toina tasin khomjinduna makhoi gi maraktagi anauba luchingba ama khanduna anauba lenga ama semba haibadusu semba ngamdana leibani maduna fiba masina takpadi Bharat lengana Manipur miyamu karisu leidena khali sananingba mawongda sanagani haidura khut tharakpa matamda ikhoi gi miyam gi mihut oiriba MLA singna tumina leithokli basi yamna lali maduna hojing Manipur da anauba lenga ama semba ngamdriba loina Manipur da thokli balana si loishinba ngamdriba se ikhoi gi miyam gi mihut oiriba MLA singna mathibong mitambal oibadegini haibasi mayek sengna takle Chedasi the Union Home Minister Misana Maitega Kuki ga yasinaba puraktriba fawba lengak semba wagani haiba wafam phongdorokpa matamda ikhoi gi MLA singna maya kakhatuna harau na taduna leire maduna center gi luchingba singna yumpham yaudaba wafam kaya marum hairakpa matamda madugi paukhom amata ichang thongna pidana ikhoi gi MLA singna leithokpa haibasi yamna lali maram maduna miyamgi mihut oiriba MLA singna maraibak Manipur kannaba lofam thokpa thodang adu amatoina punsinduna lawbu chungani maduna tana center gi luchingba singna yumpham yaudaba wafam kaya marum hairakpa matamda kariguma paukhom amata pidana leithokpadi yamna langani maduna ikhoi gi MLA singna maraibak Manipur amadi miyambu nungsiba amadi kannabagi leifam thokpa thongna lingjal adu hojik chap chana lauduna maraibak Manipur kannaba honafam thokli maduna tana center gi luchingba kharagi yumpham yaudaba wafam kaya da thajaduna leiba tarabadi Manipur ge punba saktam ikhoi gi saktam kai khiba yai haibasi khangna Manipur kannaba lofam thokpa thodang adu lawba chungani rally Chapkhaiba hojik thokli birang asiga mari leinana NIA amasung CBI ning Kuki gi mioi kaya faba bunbagi thawong adu bu yaningde haiduna ngasi kangpokpida Kuki CSO singna senduna protest rally Chapkhaiba hairi